Mairoi singna Mashagi Thoudang Ningthina Khangna Touraba Matamda Chaokhatpa Khunai ama Semba Ngamgani haina Imphal West Deputy Commissioner Mayang Rajkumar na phongdokre ngasi Palace Compound leba Manipur State Film Development Society MSFTS holda Edu Truth Kota Coaching Center na senduna marirak suba State Level Maths and Science Olympiad Inglesingani kunmanga amadi NEET UG Inglesingani kun mangada khalakiba candidate singbu okpa amadi prize yentokpagi thoram pangthokre thawramaduda Manipur University ki Department of Southeast Asian Studies ki Head of Department Professor Chingland Maisnam Jenims ki Medical Superintendent Dr. Lokeshwar amadi Edu Truth Learning Solutions Private Limited ki Managing Director Laimapokpam Manimohanna sarukyakhi DC Mayang Rajkumar na makataraduna Chaokhatpa lamdam ama oinaba honabada mahiroi singya chauba Thoudang lei mahiroi singna Mashagi mathau masak Khangna mahiroi oiraklaba matamda Chaokhatpa leibak ama oiba ngamgadoribani masi Khangna haurakliba mahiroi singna mahiroi ama oibagi poram kaidana Hena hotnaraktuna faba Chaokhatpa leibak ama oinaba honasi isana pamjana changlakiba sinfamda professional field amada mafam ama hektada transfer taduna thabak Tauningdaba mioi adudi thabak tawdabana hena fai isana tawriba thabak adu mapung fana tawba ngamnaba mahiroi oiningai matamdagi hotnagadabani haiki Paikha fail oiragam tharaga pass tawbagi yaiko nasana nang nasa fail ohelaga suicide adagi de atuwada tawba suya yade madu yade na halakpa yaba step na tebu step ko yes lots of pressure Parents na ngayon sa lerong nagi peers and nagi colleagues, nagi friends, mga di exam pass daw rin. So what kay ito da nandi kay so thorong kay so tade. Noy da sugumo wakalon si lapaga district administration and the proper authorities, parents, what is mga gadaw ni maipada mama baba sini no hire so ngam gadaw ni so yes ta hire sa leri kamay to gayba na tra.